ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯕꯨꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯝꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯔ ꯈꯨꯜ ꯍꯣꯡꯅꯈꯤꯕꯗ ꯈꯨꯜꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯍꯧꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯕꯨꯠ ꯅꯥꯇꯦꯛꯄꯤꯅ ꯑꯇꯩ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯁꯤꯡꯁꯨ ꯕꯨꯠ ꯑꯩꯈꯣꯏꯅ ꯇꯝꯅꯃꯟꯗꯅ ꯈꯔ ꯁꯨꯝ ꯆꯠꯈꯤꯕꯗ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯕꯨ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯗꯧꯒ ꯇꯟꯁꯤꯜꯂꯛꯑꯦꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯂꯩꯇꯕꯁꯦ ꯑꯩꯗꯤ ꯇꯝꯅꯕ ꯆꯠꯇꯧꯒ ꯇꯜꯂꯦ, ꯕꯤꯠ ꯌꯥꯝ ꯂꯩꯖꯗꯦ ꯍꯥꯏꯕ꯫ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ, ꯅꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯇꯝꯅꯕꯕꯨ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯂꯩꯍꯧꯔꯤꯕ ꯍꯟꯅꯨ ꯍꯟꯊꯤꯁꯤꯡ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯇꯝꯅꯕ ꯌꯥꯏ ꯀꯩꯅꯣ꯫ ꯚꯨꯠ ꯑꯃ ꯑꯣꯏꯔꯒ ꯏꯊꯛ ꯏꯔꯥꯡꯗ ꯌꯥꯝꯅ ꯇꯥꯎꯒꯅꯨ, ꯌꯦꯡꯅꯤꯡꯗꯦ, ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ꯫ ꯅꯥꯇꯦꯛꯄꯤꯅ ꯀꯩꯅꯣꯗ ꯏꯆꯦ ꯈꯣꯏꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯟꯅꯨ ꯍꯟꯊꯤ ꯈꯔꯗ ꯑꯗꯨꯝ ꯇꯝꯅꯔꯁꯨ ꯌꯥꯏꯗꯣ꯫ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥ ꯑꯣꯏꯔꯤꯕꯅꯤꯅ ꯍꯟꯅꯨ ꯍꯟꯊꯤ ꯃꯌꯥ ꯌꯥꯎꯗꯕꯁꯤꯡ ꯑꯗꯨꯗ ꯇꯝꯅꯕꯗꯣ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯅꯠꯇ꯭ꯔꯕꯗꯤ ꯇꯝꯅꯕ ꯕꯤꯠ ꯂꯩꯇꯦ꯫ ꯅꯣꯏꯅꯦ ꯏꯔꯥꯡ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯚꯨꯠ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯈꯠꯂꯛꯑꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯏꯔꯥꯡ ꯇꯧꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯨꯠ ꯄꯥꯈꯪꯁꯤꯡꯁꯤꯗ ꯑꯣꯏꯅ ꯅꯣꯏꯒꯤ ꯏꯔꯥꯡꯗꯣ ꯇꯧꯕ ꯀꯩꯗꯧꯒꯦ? ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯨꯠ ꯄꯥꯈꯪꯁꯤꯡ ꯑꯁꯤꯗꯤ ꯃꯁꯛꯅꯦꯅ ꯂꯣꯏꯅ ꯏꯊꯤ ꯍꯦꯛ ꯊꯤꯔꯦ, ꯀꯃꯥꯏꯅ ꯏꯔꯥꯡ ꯇꯧꯅꯤꯡꯗꯣꯏꯅꯣ? ꯅꯥꯇꯦꯛꯄꯤꯅ ꯑꯗꯨꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯚꯨꯠ ꯄꯥꯈꯪꯁꯤꯡꯁꯦ ꯐꯖꯕ ꯑꯃ ꯑꯅꯤꯇꯁꯨ ꯌꯥꯎꯔꯝꯃꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯁꯛꯅꯦꯅ ꯌꯦꯡꯕꯗ ꯀꯤꯕ ꯉꯥꯛꯇ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯥꯈꯪꯁꯤꯡꯒ ꯑꯣꯏꯅ ꯏꯔꯥꯡ ꯇꯧꯖꯔꯨꯒꯦ꯫ ꯉꯁꯥꯏꯗꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯈꯣꯏꯒꯤ ꯚꯨꯠ ꯅꯨꯄꯥ ꯈꯔꯁꯨ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯣꯏꯕꯨ ꯃꯁꯛ ꯊꯤ ꯀꯥꯏꯅ ꯉꯥꯡꯅꯕ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯥꯁꯤꯡꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯚꯨꯠ ꯄꯥꯈꯪ ꯑꯃꯅ ꯑꯁ, ꯃꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯚꯨꯠ ꯄꯥꯈꯪꯁꯤꯡꯁꯤ ꯐꯖꯅ ꯍꯦꯛꯇ ꯍꯥꯠꯄꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯒꯨꯝꯗꯅ ꯉꯁꯥꯏꯗꯒꯤ ꯚꯨꯠ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯉꯥꯡꯅꯔꯤꯁꯦ ꯑꯩꯈꯣꯏ ꯚꯨꯠ ꯄꯥꯈꯪꯁꯤꯡꯁꯤ ꯊꯥꯒꯠꯄꯒꯤ ꯋꯥꯕꯨ ꯑꯃꯠꯇ ꯌꯥꯎꯗꯦꯕ, ꯁꯤꯊꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯗꯨꯕꯨ ꯌꯥꯎꯗꯕ ꯃꯈꯩ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯚꯨꯠ ꯀꯣꯀꯥꯏ ꯃꯥꯗꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯚꯨꯠ ꯀꯣꯀꯥꯏ ꯑꯗꯨꯅ ꯌꯦꯡꯂꯤꯕꯗꯣ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗꯅꯤ꯫ ꯐꯖꯕꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯆꯤꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕꯤ ꯚꯨꯠ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯃꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯆꯥꯕꯒꯤ ꯐꯖꯔꯤꯕꯖꯥꯠꯅꯣ? ꯃꯥꯏ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯁꯤ ꯉꯥꯎꯍꯦ ꯉꯥꯎꯍꯜꯂꯤꯕ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯀꯣꯀꯥꯏꯗꯨ ꯃꯊꯟꯇ ꯃꯃꯣꯟꯒ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯀꯣꯀꯥꯏꯅ ꯃꯃꯣꯟꯒ ꯅꯣꯛꯄ ꯑꯗꯨꯗ ꯑꯇꯩ ꯚꯨꯠꯁꯤꯡ ꯑꯗꯣ ꯀꯣꯀꯥꯏꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯚꯨꯠ ꯀꯣꯀꯥꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯗꯈꯩ ꯚꯨꯠ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗ ꯃꯃꯤꯠꯀ ꯀꯨꯞꯇꯈꯩ ꯌꯦꯡꯂꯒ ꯃꯊꯟꯇ ꯃꯃꯣꯟꯒ ꯅꯣꯛꯂꯤꯅꯤꯁꯦ꯫ ꯚꯨꯠ ꯑꯃꯅ ꯑꯃꯨꯛ ꯃꯁꯦ ꯃꯃꯤꯠ ꯈꯔ ꯉꯥꯎꯕꯅꯤ, ꯚꯨꯠ ꯅꯨꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯗ꯭ꯔꯕꯅꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯗꯣꯏꯗ ꯇꯧꯔ ꯂꯩꯖꯔꯝꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯚꯨꯠ ꯅꯨꯄꯥ ꯑꯃꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯚꯨꯠ ꯀꯣꯀꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯤ꯫ ꯍꯥꯏ ꯚꯨꯠ ꯄꯥꯈꯪ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯌꯦꯡꯂꯒ ꯅꯊꯟꯇ ꯃꯃꯣꯟꯒ ꯅꯣꯛꯂꯤꯕ ꯑꯗꯨꯕꯨ? ꯚꯨꯠ ꯏꯌꯥꯝꯕ, ꯅꯅꯥꯎꯅ ꯅꯣꯛꯆꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯁꯤꯒꯤ ꯃꯁꯛꯁꯤ ꯌꯦꯡꯂꯒ ꯅꯣꯛꯂꯤꯅꯤ꯫ ꯍꯥ,
ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕꯅꯣꯅꯦ? ꯃꯁꯤꯒꯤ ꯃꯆꯤꯟ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯅ ꯄꯥꯟꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯁꯤꯔꯣ? ꯅꯠꯇꯦ, ꯑꯁꯤꯗꯤ ꯚꯨꯠ ꯏꯌꯥꯝꯕꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ. ꯅꯅꯥꯎꯒꯤꯗꯤꯗꯨ ꯃꯌꯥꯝꯁꯤꯗꯩ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕꯤ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅꯤ. ꯍꯦꯔꯥ ꯀꯣꯀꯥꯏ, ꯑꯇꯩ ꯂꯩꯔꯤꯕ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯌꯦꯡꯕꯅꯤ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯇꯩꯃ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯍꯦꯛꯇ ꯆꯟꯕꯁꯤꯗꯤ ꯏꯌꯥꯝꯕ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯚꯨꯠ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯩ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕꯤ ꯚꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯔꯤ ꯌꯦꯠꯅꯔꯛꯂꯝꯃꯤ. ꯑꯗꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯔꯤ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯛꯂꯝꯃꯤ. ꯚꯨꯠ ꯅꯨꯄꯤ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯁ꯭ꯋꯥꯏꯗ ꯚꯨꯠ ꯅꯨꯄꯥ ꯈꯔ ꯂꯩꯔꯦ. ꯃꯈꯣꯏꯅ ꯈꯠꯅꯕꯒꯤ ꯃꯈꯣꯟꯅꯤ ꯇꯥꯔꯤꯕꯁꯦ. ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯚꯨꯠ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯌꯦꯠꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯄꯣꯠꯀ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯈꯠꯅꯔꯤꯕ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯗꯨꯅ ꯑꯇꯩ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯚꯨꯠ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯒꯤꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯠꯅꯔꯒ ꯀꯥꯟꯅꯕ ꯀꯩꯁꯨ ꯄꯨꯔꯛꯂꯣꯏ. ꯑꯗꯨꯅ ꯑꯩꯈꯣই ꯄꯨꯂꯞ ꯚꯨꯠ ꯁꯛꯍꯦꯟꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯂꯒ ꯃꯥꯅ ꯑꯄꯥꯝꯕ ꯚꯨꯠ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯈꯜꯍꯜꯂꯁꯤꯅꯦ. ꯚꯨꯠ ꯅꯨꯄꯥ ꯑꯃꯅ, ꯍꯥꯏꯒꯨꯝꯂꯗꯨꯅ ꯚꯨꯠ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯅ ꯍꯦꯟꯅ ꯐꯔꯅꯤ. ꯃꯌꯥꯝ ꯆꯪꯂꯒ ꯚꯨꯠ ꯁꯛꯍꯦꯟꯕꯤ ꯑꯁꯤꯗ ꯃꯥꯅ ꯄꯥꯝꯖꯕꯗꯨ ꯍꯦꯛꯇ ꯈꯜꯍꯜꯂꯁꯤ. ꯚꯨꯠ ꯑꯃꯅ, ꯌꯥꯏ, ꯆꯪꯉꯁꯤ. ꯑꯗꯣ ꯈꯟꯕꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯈꯟꯈ꯭ꯔꯗꯧ ꯄꯣꯠꯅꯤꯗ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯩ ꯑꯩꯅ ꯁꯛꯁꯨ ꯐꯖꯕ ꯍꯦꯟꯕꯅꯤꯅ. ꯚꯨꯠ ꯑꯃꯅ, ꯏꯁ, ꯁꯛꯇꯥꯁꯤꯒ ꯏꯊꯤꯈꯩ ꯑꯩꯅ ꯃꯌꯥꯝꯁꯤꯗꯒꯤ ꯁꯛꯁꯨ ꯐꯖꯕ ꯍꯦꯜꯂꯤꯀꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ. ꯃꯤ ꯐꯖꯕꯗꯤ ꯑꯩꯅ ꯍꯦꯜꯂꯤꯁꯤꯕꯨ. ꯑꯃꯅ ꯑꯃꯨꯛ, ꯌꯥꯔꯦ ꯅꯪꯃꯁꯨ. ꯅꯃꯤꯠꯅꯦꯅ ꯏꯄꯩ ꯍꯦꯛꯄꯩꯈꯩ ꯌꯦꯠꯇ ꯌꯦꯡꯂꯤꯔ ꯑꯣꯏꯗ ꯌꯦꯡꯂꯤꯔ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ. ꯚꯨꯠ ꯅꯨꯄꯥꯁꯤꯡꯗꯣ ꯚꯨꯠ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯨꯂꯞ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯝꯅ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯚꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯈꯔ ꯐꯕꯤ ꯃꯈꯣꯏ ꯈꯔꯗꯤ ꯍꯔꯥꯎꯖꯔꯤ. ꯚꯨꯠ ꯅꯨꯄꯤ ꯑꯃꯅ, ꯀꯩꯅꯣ ꯚꯨꯠ ꯅꯨꯄꯥꯁꯤꯡꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯇꯝꯅ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ? ꯃꯗꯨꯗ ꯏꯔꯥꯡ ꯈꯔ ꯐꯕꯤ ꯅꯥꯇꯣꯟ ꯀꯥꯏꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯩ ꯂꯩꯕ ꯎꯕꯁꯤꯗꯅꯦ ꯃꯣꯏ ꯚꯨꯠ ꯅꯨꯄꯥꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ. ꯃꯗꯨꯗ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ, ꯌꯥꯔꯦꯍꯦ, ꯅꯪꯃꯁꯨ ꯄꯛꯏ ꯈꯪꯗꯦ ꯄꯛꯇꯦ ꯈꯪꯗꯦ. ꯁꯛꯇꯥꯃꯛꯅ ꯉꯥꯃꯨ ꯑꯔꯧꯕ ꯍꯦꯛ ꯃꯥꯟꯈꯩ ꯑꯩ ꯂꯩꯕꯩ ꯆꯪꯂꯛꯏꯅꯤ ꯀꯥꯏꯅ. ꯅꯥꯇꯦꯛꯄꯤꯅ, ꯑꯗꯨꯅꯦ, ꯅꯥꯇꯣꯟ ꯀꯥꯏꯕꯤꯁꯦ ꯌꯥꯝꯅ ꯐꯖꯕꯤꯅꯤ ꯃꯥꯅ ꯁꯥꯏꯁꯦ. ꯈꯨꯠꯊꯤ ꯑꯁꯤꯒ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯍꯥꯏꯕ. ꯑꯩꯗꯤꯅꯦ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯔꯦ. ꯅꯥꯇꯠꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯥꯇꯣꯟ ꯀꯥꯏꯕꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯈꯪꯁꯥꯎ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯂꯝꯃꯤ. ꯍꯦ ꯅꯥꯇꯠꯄꯤ, ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯅꯅꯥꯗꯣ ꯃꯦꯜꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯕꯤꯌꯨ ꯍꯥꯏꯒꯦ? ꯍꯣ ꯀꯩꯅꯣ, ꯃꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯩꯁꯤꯜꯂꯒ ꯉꯥꯡꯈꯩ ꯉꯥꯡꯂꯦ, ꯑꯗꯨꯒ ꯇꯥꯕꯤꯌꯨ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯃꯁꯤꯒꯤ ꯅꯥꯇꯠꯄꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ. ꯉꯁꯤ ꯃꯅꯥ ꯅꯥꯝꯃꯁꯤꯁꯨ ꯑꯃꯨꯛ ꯊꯥꯗꯠꯄ ꯁꯣꯏꯔꯣꯏꯀꯣ? ꯏꯁ, ꯅꯪꯅ ꯑꯩꯒꯤ ꯏꯅꯥ ꯅꯥꯝꯃꯈꯛ ꯌꯥꯎꯕꯁꯦ ꯊꯥꯗꯠꯂꯒ ꯑꯩꯅ ꯖꯒꯣꯏꯒ ꯁꯥꯔ ꯂꯩꯔꯅꯤꯍꯦ. ꯅꯪꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯀꯥꯏꯔꯒ ꯂꯩꯔꯤꯕ ꯅꯅꯥꯇꯣꯟꯗꯣ ꯈꯨꯠꯇꯨꯝ ꯑꯆꯧꯕꯁꯤꯅ ꯊꯣꯝꯗꯠꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯏꯍꯟꯒꯦ. ꯑꯁꯨꯝꯅ ꯅꯥꯇꯣꯟ ꯀꯥꯏꯕꯤ ꯑꯃꯗꯤ ꯅꯥꯇꯠꯄꯤ ꯚꯨꯠ ꯅꯨꯄꯤ ꯑꯅꯤꯗꯣ ꯈꯠꯅꯈꯠꯂꯛꯂꯝꯃꯤ. ꯃꯣꯏ ꯑꯅꯤꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯤ ꯑꯗꯨꯅ ꯈꯥꯝꯖꯤꯜꯂꯤ. ꯂꯨꯆꯤꯡꯕꯤꯅ ꯈꯥꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯅꯥꯇꯠꯄꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯥꯇꯣꯟ ꯀꯥꯏꯕꯤꯗꯤ ꯍꯧꯖꯤꯛꯁꯨ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ. ꯅꯥꯇꯠꯄꯤ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯤꯕꯅꯣ? ꯂꯥꯛꯑꯣ, ꯁꯤꯗ ꯊꯣꯛꯂꯛꯑꯣ. ꯅꯅꯥ ꯅꯥꯝꯃ ꯑꯗꯨꯁꯨ ꯊꯥꯗꯠꯀꯦ. ꯍꯥꯏ ꯅꯥꯇꯣꯟ ꯀꯥꯏꯕꯤ, ꯅꯪ ꯃꯁꯨ ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯜꯂꯤ. ꯀꯜꯂꯤꯕ ꯅꯆꯤꯟꯗꯨꯗ ꯈꯨꯠꯇꯨꯝ ꯑꯆꯧꯕꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯈꯛ ꯑꯇꯝꯅꯅ ꯉꯥꯡꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯅꯠꯇꯦ, ꯈꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅꯦ. ꯑꯗꯨꯅ ꯑꯅꯤꯃꯛ ꯈꯥꯝꯖꯤꯟꯒꯗꯕ ꯅꯠꯇ꯭ꯔꯣ? ꯃꯤꯆꯪ ꯃꯤꯈꯥꯏꯀꯥꯗꯤ ꯅꯥꯏꯕꯤꯔꯛꯀꯅꯨꯀꯣ. ꯍꯣ, ꯃꯤꯗꯤꯅꯦ ꯈꯥꯝꯕꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯅꯪꯗꯤꯅꯦ ꯈꯥꯝꯂꯁꯨ ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯈꯞꯂꯒ ꯂꯩꯌꯦ. ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒꯗꯤ ꯑꯩꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯒ ꯇꯥꯍꯜꯂꯗꯅ. ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯃꯗꯨꯗ ꯅꯥꯇꯣꯟ ꯀꯥꯏꯕꯤꯅ ꯑꯁꯨꯝꯅ ꯁꯠ ꯍꯪꯖꯤꯜꯂꯤ. ꯚꯨꯠ ꯄꯥꯈꯪ, ꯅꯣꯏ ꯃꯌꯥꯝꯅ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯥꯇꯠꯄꯤꯅ, ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯃꯣꯏꯍꯦ. ꯃꯤ ꯑꯩ ꯂꯩꯕ ꯎꯕꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ.
Natro but pakhangsin. But no pi aniduna irang kataw silakpa adada but hapuna. Magi nakan na lepliba but kokaida asam na hairi. Itaw kokay. Masigi Bhoot Leisabi ani siya. Masak niya na iti kay yam kadro. Hoy ni itaw po. Tiri masak siga yam kadle haba. Masak se tilay kumbi ka surok to mantra. Hay gumda na idi isa se. Maring zapabu hawri. Bhoot na pi natatpiga naton kaiwi anido. Bhoot na pa sing digi manaktaga sangsili. Bhoot na pa amana. Eza thoy nam TV singjidi. Masak kuti singjiga fajabiga hek sardana. Ay khoy miyam na laise. Noy ani ginaktaga lakwa na teko. Ay khoy di taibong mi oiba man mi sak henbi fajabi se. Magi manakta lai. Adum na hairapa dada irang phabi naton kaibiga natatpiga anido. Yamna ikairami. Bhoot na pa amana sak henbi bhoot na pi adada asam na hairi. Sak henbi. Ay khoy mayam se. Nang munabada pakatta khanare. Aduna ay khoy mayam sidagi nang napamba ama khalhangi haiduna laklibani. Is masak kuti singsiga ay napamba ama khalo kaina. Kay haiba hojikido. Kaishinate. Ado aydi noy mayam se. Apamba amatabu yaudida. Aduna atay Bhoot na pisidagi oina apamba khalo. Bhoot sak henbi na adum na haiba adada atay Bhoot sing adudi yamna harauzari adubu. Bhoot na pa sing adudi thamoy kaiba yaunare. Bhoot na pa sing do ningba kaina hanaki hapuna. Maida atay Bhoot na pi mayam siday mana masak khara phajari na mukliba kaidunine. Bhoot ko kaina mana mukkera mu oira. Ay di madugi sak henbi do. Phargo si lawdoini. Hera ko kay. Taibong mi oy badaw na nang su nupi pharga lawga hairo. Lawdoini. Ay na hinglingay. Taibong mi oy bo oy ngay matam daso. Ay na pamjaba nupi do. Lawrage na pharga purapada. May nung sinaba nupa do na adum lawkre. Hawjik Bhoot oy rakan daso. Ay na pamjaba Bhoot sak henbi siya. Ay goy ba phangawdradi ay nungay roiba. Is ko kay nangi wari se. Tabada ay dum phana nungay dine. Ado nang na Bhoot olay se kamay na tawraga olakrino. Pugning yam nungsiba wari nida. Ay na pamjaba nupi do. Chiyelage na pharaga purapane. Ay di nupi chiyela doine na haraw. Yum tam na laksabane. Aduga kadom day no khangawde. Ay na phariba nupi do. Aduga dungsinaba nupa do na thoraklaga koksida utup amana shathagibane me. Aduday ay na wakhal tarapada adum Bhoot olaga sida leiramedana. Nakal amaromdana Bhoot sing na leiriba khul adudagi awang pang na chatlaga leiba khul amada lam koiba satpa yamna pamjaba makhoi marup mari su leirami makhoi marigi mamingdi Thembung Thomba Samu amadi lembani makhoi marup mari do makhoi gi he watana famada da punduna khul amada koiba sase haiduna hainari Samuna asumna hairi marup sing handamukti aikhoi gi khul sidagi makha pangna chatlaga leiba mising su yamna tadaba khul ama leibaduda oina hekta chalasine. Thombana Hoine yaine. Itaw Samuna hairiba mising yamna tadaba khul aduda oina koirusi. Aidi madu khulundudane hanadagi hauna chaning leirabane. Lembana Hegi wadi nangba nungaine hardi hekta chasi sida leire. Samuna Marup Thembung nangdi kari khalige. makhoi marup mari adugi manungda Thembung madi masagi su khara kigalami aduna madi marup ahomdana chasi hairiba khul aduda chaninglamde. Itaw ahomna chasi hairiba khul adudi mi su itaktae. Aduna khuldo karigumba kharadi tawramgadaba male. Aduna idi chatpa pamde. Adugi khuldo nataba mi yamna taba khul amadu oina chasiba. Thombana Amo hawraklabra itaw Thembung nangi kiganbido. Aikhoina kainomta haibase nang kaktani. Aduga adaga na mari tawrise. Lembana Itaw Thembung se kiragana adum leija horsano. Aikhoi ahum oina hekta chalasi. Samuna Itaw Thembung nupa amandaba tawganuda. Nupa na bodo gamna kigaladi kamay tawdunu. Mataw Samuna adumna nupa mandaba ka haizilakpa aduda Thembung masu khul aduda chatpado yaurani haiduna hairaklami. Hera itaw Samu aisu nupani kaino. Marup ahumna chasi hairiba khulduda aisu chatpa yawgani. Samuna Farine itaw Thembung su chatpa yarabanina chatpadi kari numita chasi haibano. Lembana Hayeng hekta chalasi. Thombana Fare adudi hayeng punanaba posai chana thangnaba singdo yomsinawrasi.
ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯗꯣ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯅꯅꯕ ꯄꯣꯠꯆꯩ ꯌꯣꯝꯁꯤꯜꯂꯨꯅꯕ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯗꯣ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯌꯣꯝ ꯑꯃꯃꯝ ꯄꯨꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯗꯣ ꯃꯤ ꯇꯥꯛꯄ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ꯫ ꯈꯨꯜ ꯃꯊꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯤ ꯇꯥꯛꯄ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯗꯣ ꯌꯨꯝ ꯑꯃ ꯆꯪꯖꯐꯝ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯁꯥꯃꯨꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ꯫ ꯊꯣꯝꯕꯅ ꯏꯇꯥꯎ ꯁꯥꯃꯨ, ꯃꯣꯏ ꯌꯨꯝꯁꯦ ꯃꯤꯕꯨ ꯂꯩꯇꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ꯫ ꯁꯥꯃꯨꯅ ꯍꯣꯏꯅꯦ, ꯌꯨꯝꯒꯤ ꯊꯣꯡꯁꯤ ꯂꯣꯜꯂꯤꯅꯦ꯫ ꯑꯗꯣ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯃꯤ ꯂꯩꯇ꯭ꯔꯁꯨ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯪꯉꯒ ꯂꯩꯔꯁꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯔꯤꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯇꯥꯎ ꯃꯔꯤꯗꯣ ꯋꯥꯡꯂꯩꯌꯨ ꯊꯛꯂꯤ꯫ ꯊꯦꯝꯕꯨꯡꯗꯣ ꯈꯣꯟꯖꯦꯜꯗꯣ ꯐꯥꯏꯔꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯕꯨ ꯂꯥꯛꯇꯦꯕ꯫ ꯂꯦꯝꯕꯅ ꯍꯣꯏ ꯏꯇꯥ, ꯃꯄꯨ ꯂꯩꯇꯕ ꯌꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ꯫ ꯁꯥꯃꯨꯅ ꯑꯃꯨꯛ ꯑꯗꯣ ꯀꯅꯥꯅꯣꯝꯇ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯩ ꯍꯧꯒꯠꯅꯕ ꯁꯤꯡꯇꯦꯛ ꯁꯤꯡꯇꯥ ꯈꯔ ꯌꯦꯡꯉꯛꯎꯗꯅ꯫ ꯂꯦꯝꯕꯅ ꯏꯇꯥꯎ ꯁꯥꯃꯨ, ꯑꯩ ꯊꯣꯛꯂꯒ ꯑꯣꯏꯅ ꯌꯦꯡꯉꯨꯔꯒꯦ꯫ ꯏꯇꯥꯎ ꯍꯣꯏꯅ ꯇꯨꯝꯅꯕ ꯐꯝꯒꯗꯣ ꯈꯔ ꯊꯥꯔꯝꯃꯨ꯫ ꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯗꯣ ꯃꯊꯟꯇ ꯃꯄꯥꯟꯗ ꯃꯩ ꯍꯧꯒꯠꯅꯕ ꯁꯤꯡ ꯊꯤꯕ ꯊꯣꯛꯈꯤ꯫ ꯂꯦꯝꯕ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯤ꯫ ꯁꯨꯝ ꯁꯤꯡ ꯊꯤꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯍꯩꯁ, ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯎꯈꯣꯡꯁꯤꯗ ꯂꯨꯝꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯤ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯌꯣꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯀꯤꯕꯒ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯆꯜ ꯍꯥꯏꯗꯣꯏꯔꯥ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ? ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯊꯟꯇ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯏꯃꯥ, ꯀꯅꯥꯅꯣ? ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯆꯪꯉꯛꯄꯅꯤ꯫ ꯄꯥꯈꯠꯀꯅꯨ꯫ ꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯈꯣꯡꯐꯝ ꯈꯔ ꯆꯥꯍꯧꯗꯕ ꯑꯗꯨꯗ ꯁꯨꯝ ꯇꯨꯔꯤꯖꯥꯠꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯑꯍꯤꯡꯁꯤꯗ ꯅꯊꯟꯇ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯁꯦ ꯕꯨꯠ ꯄꯥꯈꯪ ꯁꯛꯊꯤꯕ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯗꯒꯤ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎꯖꯥꯎ ꯑꯁꯤꯗ ꯂꯣꯠꯂꯝꯂꯤꯅꯦ꯫ ꯑꯣꯍꯣ, ꯅꯪꯗꯤ ꯅꯁꯛꯇꯣ ꯐꯖꯃꯟꯗꯅ ꯕꯨꯠ ꯄꯥꯈꯪꯁꯤꯡꯅ ꯐꯥꯎ ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯁꯦ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯤꯌꯦ, ꯕꯨꯠꯅꯤ, ꯕꯨꯠ ꯅꯨꯄꯤ꯫ ꯏꯁ, ꯃꯁꯛ ꯏꯐ ꯐꯖꯈꯩ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯕꯨꯠ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯋꯥꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯑꯩꯁꯦ ꯕꯨꯠ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯁꯤꯒꯤ ꯎꯄꯥꯝꯕꯤꯁꯦ ꯑꯝꯇ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯛꯎꯅꯦ꯫ ꯕꯨꯠꯂ ꯕꯨꯠ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯎ ꯄꯥꯝꯕꯤꯁꯦ ꯐꯥꯎꯗꯣꯛꯑꯒꯦ ꯌꯦꯡꯉꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯁꯠ ꯂꯥꯎꯅ ꯐꯥꯎꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯉꯁꯥꯏ ꯊꯧꯅ ꯌꯥꯝꯅ ꯐꯅ ꯕꯨꯠ ꯐꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯂꯦꯝꯕꯗꯣ ꯌꯥꯝꯅ ꯀꯤꯖꯔꯛꯂꯝꯃꯤ꯫ ꯀꯤꯃꯟꯗꯨꯅ ꯌꯣꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯁꯦꯡꯕꯩ ꯕꯨꯠ ꯑꯣꯏꯔꯝꯂꯕꯀꯣ? ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯔꯗ꯭ꯔꯅꯦ? ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯑꯩ ꯆꯦꯜꯍꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯗꯣ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯕꯗꯣ? ꯆꯦꯟꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯁ, ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯝꯂꯦꯅꯦ꯫ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯕꯨꯠ ꯐꯥꯅꯦꯅ ꯂꯥꯛꯆꯔꯕꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯏꯗ꯫ ꯁꯤꯗ ꯐꯖꯅ ꯐꯝꯃꯣ, ꯑꯩꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ꯫ ꯀꯤꯔꯤꯉꯩꯁꯤꯗ ꯐꯝꯃꯨ ꯋꯥꯔꯤ ꯁꯥꯁꯦ ꯀꯥꯏꯅ? ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ꯫ ꯉꯥꯏꯈꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯈꯤꯔꯣꯏ꯫ ꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇ ꯀꯤꯅ ꯐꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ꯫ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯀꯧꯏ꯫ ꯌꯨ ꯅꯝꯁꯤꯗꯤ꯫ ꯂꯦꯝꯕ, ꯅꯪ ꯌꯨ ꯊꯛꯂꯛꯄ꯭ꯔꯥ? ꯃꯅꯝꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯕꯨꯠ ꯅꯨꯄꯤꯁꯦ ꯌꯨꯅꯝ ꯀꯌꯥꯝ ꯈꯪꯉꯤꯅꯦ꯫ ꯃꯥꯁꯨ ꯈꯔ ꯊꯛꯄꯖꯥꯠꯂꯥ? ꯑꯁꯣꯝꯗꯅ ꯂꯦꯝꯕ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯂꯦꯝꯕꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯇꯥꯎ ꯑꯍꯨꯝꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯂꯦꯝꯕ ꯃꯥꯁꯨ ꯇꯥꯔꯕꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯇꯥꯎꯁꯤꯡꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯦꯅ ꯀꯧꯔꯛꯂꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯅꯪꯁꯨ ꯍꯟꯈ꯭ꯔꯣ꯫
ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯁꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯤ ꯂꯦꯝꯕ ꯁꯤꯡꯖꯥ ꯑꯀꯪꯕ ꯈꯔ ꯄꯥꯏꯔꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯤ ꯁꯥꯃꯨꯅ ꯑꯩꯗꯤ ꯏꯇꯥꯎ ꯅꯪꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯏꯇꯥꯎ ꯑꯩꯁꯦ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯂꯩꯊꯣꯔꯛꯄꯗꯨꯗ ꯄꯥꯛ ꯍꯜꯂꯛꯄ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯊꯦꯝꯕꯨꯡꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯂꯦꯝꯕ ꯚꯨꯠ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯦ ꯍꯥꯏꯕ ꯍꯣꯏ ꯏꯇꯥꯎ ꯚꯨꯠ ꯅꯨꯄꯤꯗꯣ ꯃꯁꯛꯀꯁꯦ ꯈꯨꯐꯖꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯥꯎ ꯃꯔꯤꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯩ ꯈꯔ ꯍꯧꯒꯠꯂꯒ ꯇꯨꯝꯅꯕ ꯇꯧꯔꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯃꯄꯥꯟ ꯌꯥꯝ ꯀꯟꯅ ꯊꯣꯛꯅꯤꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤ ꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯗꯨꯅ ꯃꯊꯟꯇ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯚꯨꯠ ꯅꯨꯄꯥ ꯈꯔꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯄꯨꯕ ꯍꯧꯏ ꯑꯣ ngasi di aigi aroi bu numit taraba ko ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯅꯁꯨ ꯎꯔꯝꯃꯤ ꯚꯨꯠ ꯅꯨꯄꯥꯁꯤꯡꯁꯤꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯤꯕ ꯅꯨꯄꯥꯁꯦ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯚꯨꯠ ꯅꯨꯄꯥ ꯑꯃꯅ ꯑꯇꯩ ꯚꯨꯠꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ngasigidi ꯑꯩꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥꯁꯦ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯍꯦꯛꯇ ꯆꯥꯔꯁꯤ ꯊꯦꯝꯕꯨꯡ ꯃꯥꯕꯨ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯞꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯁꯤꯕꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯚꯨꯠ ꯁꯛꯊꯤꯕ ꯃꯌꯥꯝꯁꯤꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯆꯥꯈꯤꯕ ꯇꯥꯔꯕ ꯇꯧꯔꯤꯁꯤꯕꯨ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯗꯨ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯠꯂꯤꯞꯁꯤꯜꯂꯤ ꯐꯩꯗꯦꯛꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯇꯩ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯔꯤ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤ ꯑꯁꯤꯁꯨ ꯑꯇꯩ ꯚꯨꯠ ꯅꯨꯄꯤꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯅ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯝꯂꯤꯕꯅꯤ ꯐꯩꯗꯦꯛꯄꯤꯅ ꯍꯣ ꯃꯁꯛ ꯐꯖꯕ ꯚꯨꯠ ꯄꯥꯈꯪꯁꯤꯡ ꯅꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯕ ꯚꯨꯠ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯤꯊꯣꯛꯀꯦ ꯚꯨꯠ ꯐꯩꯗꯦꯛꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯐꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯍꯣ ꯚꯨꯠ ꯄꯥꯈꯪꯁꯤꯡ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯌꯦꯠꯅꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝ ꯐꯨꯗꯠꯅꯔꯣ ꯑꯗꯨꯒ ꯑꯉꯝꯕ ꯑꯗꯨꯅ ꯑꯩꯒ ꯀꯣꯏꯅꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯑꯃꯒ ꯇꯨꯞ ꯊꯤꯟꯗꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯐꯨꯅꯔꯤꯉꯩ ꯑꯗꯨꯗ ꯐꯩꯗꯦꯛꯄꯤꯅ ꯊꯦꯝꯕꯨꯡꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯅ ꯊꯦꯝꯕꯨꯡꯕꯨ ꯚꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯝꯃꯤ ꯍꯣ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯒ ꯍꯪꯉꯛꯏꯅꯦ ꯃꯁꯤꯒꯤ ꯚꯨꯠ ꯅꯨꯄꯤꯁꯦ ꯑꯩ ꯄꯥꯝꯂꯤꯔ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯑꯩꯅ ꯃꯤꯡ ꯍꯪꯂꯒ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤꯕ ꯑꯗꯨꯕꯣ ꯑꯩꯒꯤ ꯃꯤꯡ ꯊꯦꯝꯕꯨꯡ ꯀꯧꯏ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯐꯩꯗꯦꯛꯄꯤ ꯀꯧꯏ ꯑꯗꯣ ꯐꯩꯗꯦꯛꯄꯤ ꯑꯩꯕꯨ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯍꯣꯏ ꯂꯥꯛꯑꯣ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯅ ꯊꯦꯝꯕꯨꯡꯕꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯍꯣꯏ ꯍꯜꯂꯣ ꯑꯗꯣ ꯐꯩꯗꯦꯛꯄꯤ ꯅꯪ ꯍꯌꯦꯡꯁꯨ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯑꯩ ꯍꯌꯦꯡ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯊꯦꯝꯕꯨꯡꯁꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯐꯩꯗꯦꯛꯄꯤ ꯑꯅꯤꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯏꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯂꯦꯝꯕꯅ ꯈꯨꯜ ꯑꯁꯤꯁꯨ ꯀꯣꯏꯕ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯁꯥꯃꯨꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯈꯨꯜꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯆꯌꯣꯜ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯂꯦ ꯀꯣꯏꯕ ꯌꯥꯕꯁꯨ ꯀꯣꯏꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯃꯔꯤꯗ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯇꯥꯎ ꯊꯣꯝꯕ ꯑꯅꯤꯗ ꯊꯦꯝꯕꯨꯡꯅ ꯅꯨꯡꯁꯤꯖꯕꯤ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯚꯨꯠ ꯅꯨꯄꯤꯁꯤꯡꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯕꯨ ꯀꯧꯊꯣꯛꯂꯤ ꯊꯦꯝꯕꯨꯡꯅ ꯑꯍꯣ ꯐꯩꯗꯦꯛꯄꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯊꯦꯝꯕꯨꯡꯅ ꯑꯗꯨꯝꯅ ꯀꯧꯔꯕꯁꯨ ꯐꯩꯗꯦꯛꯄꯤ ꯃꯥꯗꯤ ꯊꯣꯛꯂꯛꯂꯝꯗꯦ ꯑꯗꯨꯗ ꯃꯇꯥꯎ ꯊꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯅꯪꯒꯤ ꯐꯩꯗꯦꯛꯄꯤꯗꯣ ꯊꯣꯛꯂꯛꯇꯦꯅꯤ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯐꯩꯗꯦꯛꯂꯒ ꯂꯩꯈ꯭ꯔꯕꯖꯥꯠꯂꯣ ꯏꯇꯥꯎ ꯊꯣꯝꯕ ꯃꯗꯨꯏ ꯚꯨꯠ ꯅꯨꯄꯤꯗꯣ ꯏꯔꯥꯡ ꯈꯔ ꯐꯕꯅꯦ ꯑꯇꯣꯞꯄ ꯚꯨꯠ ꯅꯨꯄꯥꯒ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯔꯒ ꯂꯩꯈ꯭ꯔꯕ ꯈꯪꯗꯦꯅꯤ ꯊꯣꯝꯕꯅ ꯍꯟꯗꯛ ꯑꯃꯨꯛꯇꯪꯒ khara kalap na kauraga tholapri handa amu kauraga tholapri yengake si haidana thembongda magi butnapi phaidekpi adu butana ba khonjet khara kalapna amu kauri ho phaidekpi nangi ta thembong la ye nangbu amta tholo handa mukti butnapi phaidekpi do maya hi hi galaga amamba marak amadagi asumna khumlei ho ta thembong aigi nungsibaw ai sida leire thomba na matau thembongda asamna hairi idau thembong ai di nangi phaidek pise masakti udi makhol khaktani darisi idau bu mai masaksu ubu idau thomba ai su kari mada udi makhol khaktani darisi taseng basu phaidek pida amamba marak amadagi khumlakpa oibana magi masaktu kari su uramde makhol khaktani taribado thombana adu oiradi masakto fazana uhallu hayudana hoi hoi ai haige si haiduna thembongna magi butnapi phaidekpida asumna hairi phaidekpi nangi kusuduna kharaga mambane amamba maraktuda leibado nangi nasak athibado karimata udre yaragadi nangi kusudo marek mangal khara kapthok halaga aikhoigi imang asida thoraudana hoi hoi ta thembong adudi aigi kususe mangal khara kapthok halage ko Streng si haiduna phaidekpida masek mangal khara kapthok halaga makhoi anigi mamangda thoraklami ho aigi thawai oiba pamu baw haujikti aigi isak phajabase mayek sengna uraba natro ho si oredi uredana kadai nangdi musik emukhai amma marak aduda nakhol khagda tahalaga thambadu dadi hankrasirana khalurabani thombana is aibu halhobana pharadra khangdine ai yawri kasi kari mate khanda khai moi ani gi rang sem hongnare hamnida phaidekpi nang boi na kawbaga tadaba makhai kadai dang phaidek laga leiribano ta thembong ai se puklamandana chara khara walu bane aduda ta thembong na kawbada tahaudre butnapi phaidekpi aduna chara walu ka haiba aduda thomba mathanta asumna haijai koinuni moi butsisu chaga thonglaga chaba jalane chara walu kaina hayusi phaidekpi nangse nathibong so haibe te lawba janiko chaba nangamdana kawbu lakbaga se amte hekta deba khaina da ta thembong adudi khare henmandro aina pukse khara sawbasida khara saga lena thibong law hekta haibiba dudi ai khara nungaite ko ihe ai su aseng base kamaina haidokhrino khanghaudreni phaidekpi nang saurano aina nungsidana sum phagi dawbani ho saujadre ngasai na sauba ka phakre ado phaidekpi ngasidi noigi irang phabi butna manabi sing adudi amata ude kai kai sanakhrage moi atei su charawana hauriye ai tabu ta thembungna kaurupagi lapani thembungna sumko tharaga leiba aduda thomba mathanta sumna haije koinu itaw thembungsina haida wana san haide aduga kothadana ulei sibunate mai bunupi amubisiga adogani hauragi haija si haidana mataw thembungda tapna asumna hairi itaw thembo nangna haini haibo wado sat hairo amu handaba tawasi kaigida nupi do som kothar leidubo hoi hoi ai hairake phaidekpi masak phajabase ubada haido buaga loi kawkhre is mosin nubi but nupi ase masak phajai kai itaw thembongse masigi amubi but nupi sida phajana ngawkhrene thembongna but nupi phaidekpi da asamna tapna hairi phaidekpi aina ngasi nangi nanakta laklisa aikhoi hayeng amu khallani haigena lakpani thembonggi wada tabada phaidekpi magi higatnamba mayada amu pumsinki ta thembong nangna hayeng khulsi thadolaga jatkradi aidi kanaga nungsi wari sahodoiba thembong amadi phaidekpi anida hi hi laukhai kapminari phaidekpi aidi nanga kainarani khanbada pangkapta kapning ta thembong ai sungasi dagi nanga unaba phanglaroi khanbada thamoise mairi thokna jagle
ꯐꯩꯗꯦꯛꯄꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯪꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯦꯅꯦ ꯐꯩꯗꯦꯛꯄꯤ ꯌꯥꯔꯦꯗ ꯊꯦꯝꯕꯨꯡ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯛꯂꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯩꯒꯤ ꯆꯤꯡꯅ ꯄꯣꯈꯥꯏꯔꯝꯗꯥꯏꯒꯤ ꯃꯩꯔꯤ ꯊꯣꯛꯂꯛꯄꯗꯧꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯣꯈꯥꯏꯔꯝꯗꯥꯏꯒꯤ ꯃꯩꯔꯤ ꯊꯣꯛꯂꯛꯑꯦ ꯃꯇꯥꯎ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯕꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯣꯝꯕ ꯃꯥꯗꯤ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯍꯦꯛꯇ ꯆꯥꯛꯅꯈꯤꯕꯒꯤ ꯃꯑꯣꯡꯅꯦꯕ ꯊꯦꯡꯅꯕꯗꯤ ꯅꯣꯡꯃ ꯅꯤꯗ ꯁꯨꯔꯤ ꯑꯗꯨꯒ ꯀꯨꯏꯅ ꯆꯍꯤ 2-3 ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯒ ꯀꯗꯥꯏꯗꯩꯅꯣ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯒꯁꯦ ꯐꯖꯕ ꯄꯨꯊꯣꯛꯅꯔꯒ ꯀꯞꯃꯤꯟꯅꯩ ꯋꯥꯅꯤ ꯊꯣꯝꯕꯅ ꯃꯇꯥꯎ ꯊꯦꯝꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯋꯥꯔꯤ ꯉꯥꯛ ꯁꯥꯔꯗꯤ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯁꯣꯝꯗ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯅꯔꯝꯃꯅꯤ ꯐꯩꯗꯦꯛꯄꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣꯀꯣ ꯇꯥ ꯊꯦꯝꯕꯨꯡ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯊꯦꯝꯕꯨꯡ ꯍꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯐꯩꯗꯦꯛꯄꯤ ꯃꯥꯒꯤ ꯚꯨꯠ ꯃꯇꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯥ ꯑꯗꯨꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯈꯔ ꯀꯞꯄꯗꯤ ꯀꯣꯛꯇꯣꯛꯑꯣ ꯀꯩꯅꯣ ꯏꯇꯥ ꯃꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯦꯅ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯉꯥꯏꯍꯥꯛ ꯀꯞꯄꯁꯦ ꯑꯃꯨꯛ ꯌꯦꯠꯄ ꯊꯣꯛꯂꯛꯏꯔꯣ ꯅꯪꯗꯤ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯦ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯈꯪꯉꯣꯏꯌꯦ ꯏꯔꯥꯡꯗꯣ ꯌꯥꯝꯅ ꯐꯈꯣꯕ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯃꯜꯂꯦ ꯅꯪ ꯑꯗꯨꯅꯗꯤꯅꯦ ꯑꯗꯨꯝꯅ ꯊꯃꯣꯏꯗꯣ ꯆꯥꯛꯆꯕ ꯇꯥꯕꯅꯤ ꯑꯁꯣꯝꯗꯁꯨ ꯊꯦꯝꯕꯨꯡꯗꯣ ꯃꯥꯒꯤ ꯕꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯒ ꯀꯥꯏꯅꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯍꯣ ꯐꯩꯗꯦꯛꯄꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯁꯦꯄ꯭ꯔꯩꯅꯕ ꯅꯣꯛꯐꯦꯠꯇ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕ ꯐꯪꯂꯔꯣꯏꯗꯕꯀꯣ ꯑꯣ ꯑꯩꯗꯤ ꯆꯥꯏꯗꯀꯣ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯅꯪꯁꯨ ꯈꯔ ꯀꯞꯄꯗꯤ ꯌꯥꯔꯦꯗꯣ ꯐꯩꯗꯦꯛꯄꯤꯅ ꯑꯥꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯀꯞꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯊꯣꯝꯕ ꯑꯩꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤꯗ ꯌꯦꯡꯉꯣ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯚꯨꯠ ꯅꯨꯄꯤ ꯐꯩꯗꯦꯛꯄꯤꯁꯦ ꯈꯛꯇꯅꯅꯤ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯔꯛꯂꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯑꯃꯨꯛ ꯀꯥꯏꯅꯔꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯀꯞꯄꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯊꯦꯝꯕꯨꯡꯁꯤꯗꯤ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯐꯖꯅ ꯅꯥꯔꯦꯗꯅ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯑꯣꯈꯣꯡꯒ ꯍꯦꯛꯇ ꯀꯞꯄ ꯉꯝꯃꯤ ꯋꯥꯅꯤ ꯏꯇꯥꯎ ꯊꯣꯝꯕ ꯚꯨꯠꯁꯦ ꯀꯃꯥꯏꯅ ꯑꯣꯟꯕꯖꯥꯠꯅꯣ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯏꯇꯥꯎꯁꯨ ꯚꯨꯠ ꯑꯣꯜꯂꯒꯦ ꯍꯥꯏꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯗꯣꯏ ꯁꯔꯨꯛ ꯚꯨꯠ ꯑꯣꯜꯂꯁꯤꯔꯅ ꯈꯜꯂꯤꯅꯤ ꯑꯩꯁꯨ ꯚꯨꯠ ꯑꯣꯜꯂꯗꯤ ꯐꯩꯗꯦꯛꯄꯤꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯐꯪꯂꯅꯤ ꯑꯍꯣ ꯅꯪ ꯚꯨꯠ ꯌꯥꯝ ꯑꯣꯟꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯜꯍꯟꯕꯤꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯈꯨꯟꯒꯠꯂꯤ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯝꯕꯅ ꯎꯇꯨꯞ ꯑꯃꯒ ꯈꯨꯟꯒꯠꯂꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯕꯨ ꯚꯨꯠ ꯑꯣꯜꯍꯟꯒꯦ ꯍꯥꯏꯔꯒ ꯎꯇꯨꯞ ꯑꯃ ꯄꯥꯏꯈꯠꯂꯛꯂꯤꯗꯨꯕꯣ ꯎꯇꯨꯞꯇꯨꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣ ꯎꯇꯨꯞꯁꯤꯅ ꯏꯇꯥꯎꯁꯦ ꯚꯨꯠ ꯑꯣꯜꯍꯟꯗꯣꯏꯅꯤ ꯁꯦ ꯂꯦꯡꯗꯕꯤ ꯐꯖꯅ ꯂꯩꯌꯨ ꯚꯨꯠ ꯑꯣꯜꯍꯟꯕꯤꯔꯒꯦ ꯏꯇꯥꯎ ꯊꯣꯝꯕ ꯅꯪꯒꯤꯗꯣ ꯎꯇꯨꯞꯇꯨꯅ ꯑꯩꯉꯣꯟꯗ ꯊꯣꯝꯗꯣꯏꯔꯣ ꯎꯇꯨꯞꯁꯤꯅ ꯊꯣꯝꯂꯒ ꯍꯥꯠꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯇꯥꯎꯁꯨ ꯚꯨꯠ ꯁꯣꯏꯗꯅ ꯑꯣꯜꯂꯅꯤ ꯏꯇꯥꯎ ꯊꯣꯝꯕ ꯎꯇꯨꯞꯇꯨꯅ ꯊꯣꯝꯂꯒ ꯑꯩꯁꯦ ꯚꯨꯠ ꯑꯣꯟꯗꯧꯔꯕꯅꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯂꯦꯡꯒꯣꯟꯅꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯝꯕꯗ ꯆꯤꯆꯠ ꯀꯣꯜꯂꯤ ꯊꯣꯝꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯊꯦꯝꯕꯨꯡꯁꯤꯕꯣ ꯇꯁꯦꯡꯅ ꯚꯨꯠ ꯑꯣꯜꯂꯒꯦꯅ ꯂꯦꯞꯂꯕ ꯃꯥꯜꯂꯤꯅꯦ ꯏꯇꯥꯎ ꯊꯣꯝꯕ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯐꯖꯅ ꯐꯝꯂꯒꯦ ꯎꯇꯨꯞꯇꯨꯅ ꯊꯣꯝꯂꯒ ꯑꯩꯁꯦ ꯈꯔ ꯊꯨꯅ ꯚꯨꯠ ꯑꯣꯟꯊꯣꯛꯄꯤꯔꯣ ꯑꯗꯣ ꯅꯥꯗꯤ ꯅꯥꯍꯟꯒꯅꯨꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗ ꯃꯈꯥꯗ ꯐꯝꯊꯈꯤ ꯏꯇꯥꯎ ꯅꯪ ꯚꯨꯠ ꯌꯥꯝ ꯑꯣꯟꯅꯤꯡꯂꯕꯅꯤꯅ ꯃꯈꯣꯡꯁꯤꯗ ꯑꯣꯏꯅ ꯊꯣꯝꯗꯠꯀꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯊꯦꯝꯕꯨꯡꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯎꯇꯨꯞꯇꯨꯅ ꯀꯟꯊꯅꯤ ꯍꯣꯏ ꯃꯥꯏ ꯁꯤꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯊꯣꯝꯕ ꯅꯥꯍꯟꯗꯕꯤ ꯊꯣꯝꯃꯣ ꯍꯥꯏꯔꯒ ꯅꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯁ ꯀꯩꯅꯣ ꯏꯇꯥꯎ ꯑꯃꯨꯛ ꯈꯛꯇ ꯀꯟꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯁꯤꯔꯦꯅ ꯍꯥꯟꯅ ꯂꯥꯎꯔꯛꯂꯤꯕꯗꯨꯕꯣ ꯁꯦ ꯑꯃꯨꯛ ꯀꯜꯂꯒꯦꯁꯦ ꯏꯇꯥꯎ ꯊꯣꯝꯕ ꯑꯩ ꯚꯨꯠ ꯀꯝꯇ ꯑꯣꯟꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯑꯁ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯍꯤꯡꯖꯔꯒꯦ ꯌꯥꯔꯦ ꯊꯣꯝꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯗꯣ ꯑꯃꯨꯛ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯈꯨꯜ ꯑꯗꯨꯗ ꯍꯟꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯦꯝꯕꯨꯡꯒꯤꯁꯨ ꯃꯇꯥꯎ ꯑꯍꯨꯝ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯅꯨꯡꯁꯤꯅꯍꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯇꯥꯎ ꯃꯔꯤꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ
ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫